ngasisu tahawbudi yamna kanagada video ama mayam yam famda puduna laksari ahan mamaktada PS Islam all rounder YouTube channel asibu sawgatliba amadi yengpiriba mayam punamakpu thagat paphongtok sabaga loinana taram noksinjari lawbirasi episode 15 da pufattaba loyam saba amadi mahaki manai nongma lawmi amana thongdoklaba yenma pum amadi juice bottle amaga lawyam saba dugi damakta khudol polone pirammi piraliba khudol pol adu lawyam saba duna mayumda thaba pamlammi maram asina mahangna mahaki manai adubu kausilammi lawyam saba nupa adu mapuksen yam phalamde mahangna khudol pol adugi maramda manai adu da khangang ba pamlamde maram aduna khudol pol adu manai adu da sinaba matamda mahangna hairaklammi pol ase yumda chilamo aduga ningsinggadaba amadi maduda koniba phi adu lothokanu maramdi manungda yawriba useg adu paithokini aduga bottle adusu hangdokanu bottle adu da yawribado huni nangna madugi hu ado manangkhok namlabasu sigani nang gyan tarabra manai adu makong non tharap tawi mahaki khongchan horoklammi manai adu na mapu adubu yamna munna khanglammi maram aduna mahana prokliba pot adu sumsum singnaba horoklammi maram asina mahanga lakpagi lambida mafam charaba konarama thengnarammi mahang mafam aduda posing aduga phamtharammi mahangna phi adu hangdokluba matamdadi thongdoklaba yen mapum aduga juice bottle aduga urammi mahangna yen mapum adu amata lemhandana sathoklammi amasung juice bottle adusu loina thaklammi somdana kamdauri lawyam chaba nupa adu mayumda yoroklammi mahangna mahaki nupida chaki seba toroknaba hairammi mahaki nupina hairaklammi minute manga mukta ngaiko ai chak se langdri lawyam chaba duna haire aina aigi inai da pian kiba juice bottle aduga yen mapum aduga puthoro maduna yarani ne mahaki nupi aduna khumdore hojik phawba inai adu yausilaktre lawyam chaba nupa adu yamna sorammi wa matang lamdana mahaki office mafamda handuna chatlammi office mafam adu yobu matamdadi mahaki manai adudi yamna nungaina tumduna lerammi lawyam chaba nupa aduna manai adubu hawdoklammi sauraga haire aina nongonda yumda thiluso thakiba posing adu dikadai thamkare manai aduna yamna changkhona pakhum piraklammi mapu aina yumda hanbagi lambida akanba nungno sidam silaktuna useita kublak ko phi adu humdoklammi maram asina nangna haibagumna phi adu humdokhibaga usega dusu paikhirammi masigi mawong asi ubada aibu nangna chaibirani khanbadagi kimanbana huna pikthana yawrba bottle adu thaksinbani aina hujing ngairibase sibaduni